ꯌꯥꯝꯅꯗꯤ ꯁꯥꯏꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯥꯛꯇꯅ ꯌꯣꯟꯕ ꯍꯜꯂꯛꯄꯗ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯈꯤꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯡꯖꯃꯩꯒꯤ ꯃꯥꯃꯥ ꯁꯤꯒꯤ ꯀꯩꯅꯣ ꯁꯤꯡꯖꯃꯩ ꯕꯖꯥꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯒ ꯆꯤꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗꯨꯗꯅꯦ ꯃꯥꯃꯥ ꯁꯤꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯃꯥꯗꯒꯤ ꯂꯩꯔꯛꯏꯁꯦ ꯁꯤꯗ ꯁꯤ ꯃꯌꯥꯝꯁꯤꯅꯦ 2x ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯑꯗꯣ ꯁꯤꯁꯦ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯗꯔ ꯔꯣꯍꯤꯠꯅ ऑफर मैम तौबीरे मामागी मोगी दुकान सिदगी मैमजु सिंगजमईगी मामा स्टोर सिदगी डिपार्टमेंटल स्टोर सिदगी पोचे लेबे लाक्पियो रोहित ब्रदर थैंक यू सो मच अदो हुजिक मफम अमा चलुदोइने अदुई मफम दुगी मरमदा मैम येंगमिनसी हाय हापसरागे जी ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯩ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯃꯒꯅꯦ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇꯅꯦ ꯑꯗꯨꯒꯤ ꯒꯦꯠ ꯆꯪꯐꯝꯗꯨꯒꯤ ꯋꯥꯜꯒꯤ ꯅꯥꯀꯟꯗꯅꯦ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯕ꯭ꯂꯣꯒꯁꯦ ꯁꯤꯗ ꯋꯥꯜꯗ ꯅꯞꯄꯒ ꯊꯥꯔꯤꯕ ꯐꯖꯕ ꯂꯩ ꯃꯌꯥꯝꯁꯦ ꯂꯩ ꯃꯌꯥꯝ ꯂꯩꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯁꯤꯕꯨ ꯊꯥꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯡꯗꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯀꯛꯊꯠꯂꯒ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯃꯒ ꯂꯩ ꯐꯖꯕ ꯊꯥꯔꯒ ꯊꯝꯃꯤꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩ ꯍꯥꯟꯅ ꯎꯔꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯛꯄꯗ ꯎꯔꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯔꯥꯡ ꯑꯃꯃꯨꯛ ꯊꯥꯒꯠꯂꯛꯄꯗ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯃꯥꯅ ꯊꯥꯒꯠꯂꯛꯄꯀꯣ ꯑꯗꯩꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯊꯤꯗꯣꯛꯄꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯅꯧꯅ ꯑꯃꯨꯛꯀ ꯊꯥꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯃꯌꯥꯝ ꯍꯦꯛꯇꯣꯛꯑꯒ ꯌꯨꯝꯗ ꯄꯨꯕꯤꯒꯅꯨ ꯁꯤꯗ ꯁꯨꯝ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯃꯅꯤꯡꯇꯝꯅ ꯁꯥꯠꯆꯖꯅꯣꯅ ꯃꯌꯥꯝꯗ ꯁꯨꯝ ꯃꯦꯁꯦꯖ ꯑꯃ ꯑꯩ ꯄꯤꯅꯤꯡꯗꯅ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯤꯕꯨ ꯊꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯒ꯭ꯂꯣꯕꯦꯜ ꯁꯦꯄꯔꯁ ꯏꯝꯐꯥꯜ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯣꯏ ꯁꯤꯗ ꯂꯩꯁꯦ ꯒ꯭ꯂꯣꯕꯦꯜ ꯁꯦꯄꯔꯁ ꯏꯝꯐꯥꯜ ꯁꯨꯃꯥꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯕꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯕ ꯌꯨꯁ ꯑꯃ ꯔꯤꯌꯨꯁ ꯇꯧꯕ ꯔꯤꯁꯥꯏꯀꯜ ꯇꯧꯕꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑ ꯕꯤగ్ ꯂꯥꯏꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯃꯥꯗ ꯆꯠꯂꯨꯏꯁꯦ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯀꯥꯟꯗ ꯀꯣꯟꯅꯗꯗꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯃꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯀꯃꯦꯟꯇ ꯀꯝꯄꯤꯇꯤꯁꯟꯗꯣ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯀꯝꯄꯤꯇꯤꯁꯟꯗꯣ ꯅꯥꯔꯣꯂꯤ ꯂꯤꯅꯕꯨꯗꯤ ꯇ꯭ꯔꯤꯠ ꯇꯧꯔꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯅ ꯄꯦꯟꯗꯕꯗꯨꯗ ꯑꯩꯅ ꯍꯟꯗꯛꯇꯤ ꯄꯦꯟꯅꯕꯅ ꯑꯩꯅ ꯑꯃꯨꯛꯀ ꯂꯩꯔꯨꯕꯅꯦ ꯑꯗꯣ ꯃꯥꯃꯥꯒꯤ ꯁ꯭ꯇꯣꯔꯒꯤ ꯕ꯭ꯔꯗꯔ ꯔꯣꯍꯤꯠꯅ ꯑꯣꯐꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯕ꯭ꯔꯗꯔ ꯔꯣꯍꯤꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯜ ꯁꯦꯄꯔ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯕꯨꯁꯨ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯕꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯐꯂꯥꯡꯗ ꯀꯩꯗ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯗꯨꯁꯨ ꯂꯩ ꯊꯥꯕ ꯈꯛꯇꯪ ꯅꯠꯇꯕ ꯂꯩꯗꯣ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯑꯣꯏꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁꯤꯡꯗꯣ ꯑꯃꯨꯛꯀ ꯔꯤꯌꯨꯁ ꯇꯧꯔꯒ ꯔꯤꯁꯥꯏꯀꯜ ꯇꯧꯔꯒ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯣꯏꯅ ꯔꯤꯁꯥꯏꯀꯜ ꯇꯧꯔꯒ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ sida maningda uijedo phalang jisu decorate tawba aduga ngasai gi amotpasingdusu good use ama tawbiyogidamokta thar phongdokchari mayam adu ngasi gi blog sidi sabaji madi haparoge mathangi blog to ina hapcharage sabasidi ado ngasi di matan sida blog se losinjarage mayam blog se yam tele ado mayam nungai biradi like to view subscribe to view amasung share to view mayam aduga global seper gi Instagram page tasu mayam support to view bye bye mayam sida kai mayam khami je ko
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯥꯛꯇꯅ ꯌꯣꯟꯕ ꯍꯩꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨ ꯊꯣꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯟꯅꯁꯨ ꯈꯪꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯣꯝꯗ ꯆꯠꯄꯁꯤꯗ ꯎꯕꯗ ꯊꯦꯡꯅꯕꯁꯤꯗ ꯃꯌꯥꯝ ꯍꯥꯞꯆꯔꯛꯄꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯚꯤꯅꯤꯡꯒꯤ ꯁ꯭ꯀꯥꯏꯁꯦ ꯑꯔꯣꯏꯕ ꯐꯖꯗ ꯑꯁ ꯈꯨꯐꯖꯕꯅꯦ ꯉꯁꯤꯗꯤ ꯌꯨꯝ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯕꯁꯦ ꯍꯣꯔꯦꯟ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯇꯤꯟ ꯑꯗꯨꯝ ꯌꯣꯠꯂꯦ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯑꯩꯗꯤ ꯈꯪꯕꯀꯣ ꯑꯗꯨ ꯁꯥꯔꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯕ ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯃꯣꯏ ꯀꯩ ꯍꯥꯞꯆꯟꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏ ꯑꯩ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯤꯅ ꯃꯌꯥꯝ ꯍꯥꯏꯖꯕꯗꯣ ꯑꯩꯁꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯃꯦꯠ ꯁ꯭ꯇꯣꯅꯤ ꯑꯅ ꯕ꯭ꯂꯣꯒꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯏꯁꯦ ꯁꯨꯝ ꯑꯩꯅ 2x ꯁꯤꯒꯤ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯦꯠ ꯁ꯭ꯇꯣꯅꯤꯅ ꯁꯤꯁꯦ 15 ꯁꯤꯒꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯁꯦꯀꯣ ꯃꯥꯅ around 10 minutes ꯀꯨꯝꯕꯗ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ 15 ꯃꯛ ꯆꯥꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯤꯁꯦ ꯑꯃꯨꯛꯀ ꯂꯩꯔꯨꯏꯁꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕ ꯀꯥꯟꯗ ꯆꯦꯂꯦꯟꯖꯇꯣ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯗꯦꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ 10 ꯆꯥꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 5ꯗ ꯆꯥ ꯉꯝꯅꯤ 9ꯗ ꯆꯥ ꯉꯝꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯃꯌꯥꯝꯅ ꯉꯝꯒꯅꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁ ꯎꯠꯄꯤꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩ 3 ꯅꯠꯇ꯭ꯔꯒ 4 ꯑꯩ ꯑꯦꯇꯦꯝ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯅ ꯆꯥꯕꯗ ꯑꯦꯇꯦꯝ ꯇꯧꯖꯒꯦ ꯉꯁꯤꯗꯤ ꯇꯧꯖꯔꯔꯣꯏ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯕꯗꯨꯅꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯉꯁꯥꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯁꯅ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟ ꯇꯧꯖꯕ ꯃꯣꯏꯅ ꯋꯥꯅ ꯁꯦꯝꯃꯒ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯕ ꯐ꯭ꯂꯥꯋꯔꯁꯤꯡꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝꯗ ꯊꯥꯅꯕ ꯑꯣꯏꯅ ꯄꯨꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦꯕ ꯉꯁꯥꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯕꯨ ꯄꯣꯂ꯭ꯌꯨꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂ꯭ꯌꯨꯠ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯁꯤꯡ ꯁꯤꯁꯤꯅ ꯄꯣꯂ꯭ꯌꯨꯠ ꯇꯧꯍꯟꯕꯗꯨꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯣꯏꯅ ꯁꯦꯝꯃꯒ ꯋꯥꯜ ꯍꯦꯡꯒꯤꯡ ꯁꯦꯝꯃꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯕ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯌꯥꯝ ꯅꯥꯟꯅ ꯃꯣꯏꯅ ꯗꯦꯀꯣꯔꯦꯇꯤꯞ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯋꯥꯅ ꯁꯦꯝꯖꯕꯗꯣ ꯃꯤꯒꯤ ꯑꯋꯥꯃꯟ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯗꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯅꯕ ꯑꯗꯨꯒ ꯄꯣꯂ꯭ꯌꯨꯁꯟ ꯌꯥꯔꯤꯈꯩ ꯍꯟꯊꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯧꯕꯗ ꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯇꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯌꯨꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯄꯨꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯜ ꯁꯦꯄꯔꯁꯀꯤ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯌꯥꯝ ꯁꯄꯣꯔꯠ ꯎꯠꯄꯤꯅꯤꯡꯕ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯋꯥꯔꯛ ꯃꯌꯥꯝꯗꯣ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯈꯣꯏꯒꯤ ꯄꯦꯖꯁꯤꯡꯗꯣ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯕ꯭ꯂꯣగ్ ꯂꯣꯏꯁꯤꯟꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯅꯨꯗꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯑꯃꯇꯪꯒ ꯍꯥꯏꯖꯧꯒꯦ ꯁꯤꯒꯤ ꯅꯨꯗꯜꯁꯦ ꯌꯥꯝꯅꯗꯤ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯆꯥꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯦ ꯃꯃꯥꯡ ꯆꯥꯈꯤꯕ ꯀꯥꯟꯗ ꯁꯥꯔꯒ ꯑꯩꯒꯤ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯥꯐꯇꯔ ꯏꯐꯦꯛ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯇꯁꯨ ꯍꯪꯉꯦꯕ ꯑꯥꯐꯇꯔ ꯏꯐꯦꯛꯇꯣ ꯑꯗꯨꯝ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯂꯩꯕ ꯆꯠꯂꯤꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯇꯧꯗꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯃꯨꯛꯀꯁꯨ ꯔꯤꯄꯤꯠ ꯇꯧꯒꯦꯅ ꯑꯩ ꯁꯤꯁꯦ ꯂꯩꯔꯨꯔꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯏꯒꯦ ꯃꯥꯅ ꯑꯣꯐꯔ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯔꯣꯍꯤꯠꯅ ꯑꯣꯐꯔ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯃꯃꯥꯒꯤ ꯃꯥꯅ ꯑꯣꯐꯔ ꯇꯧꯕꯤꯔꯛꯄ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣ 2x ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯃꯥ ꯁꯤꯡꯖꯃꯩ ꯃꯃꯥ ꯑꯗꯒꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯒ ꯃꯌꯥꯝ 10 ꯆꯥꯒꯦ ꯅꯠꯇ꯭ꯔꯒ 5 ꯆꯥꯒꯦꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯌꯣꯟꯒꯦꯅꯁꯨ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯃꯃꯥꯒꯤꯗ ꯕꯣꯛꯁ ꯃꯌꯥꯝ ꯂꯩꯍꯧꯔꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯩ ꯆꯠꯂꯒ ꯂꯩꯕꯤꯔꯨꯔꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯍꯧꯕ ꯇꯥꯔꯒꯗꯤ ꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯕꯁꯨ तसेंगना अइना साइदु माइना साब्रा कमाइन तौई हादो म्याम याम खंगजनिंगे म्यामना चाबीबो ट्राई तौबीबा लेरगदि टेक तौबीरो इंस्टाग्राम दा टेक तौबीरसु याय अरुगा फेसबुक दा टेक तौबीरसु याय आई फेसबुक अमदि इंस्टाग्राम गी आईडी गे जो हापसरमगे म्याम अदुइदि सिदि लोशनजगे म्याम बाय बाय